Sengna haide surpla ko ye hojik ticket ma unusual election Manipur da masjid mayam na loinmak na mayam gi adum chinda or wakhal da power le wafam amani aduga ta sengna handakti yamna ngakpa thodok amakak Manipur gi adugumba inner Manipur parliamentary election amadi outer Manipur parliamentary election ani sigi ticket ki matang de ko ni yamna angakpa pot amakak ui amukta Manipur gi history da aduga India gi keno da puwari da yaudri pot mano ui maram di ko na handakti national party singji magi keno sing mihut oinaba mi singsi mayam ama leragasu ticket se yam phajana tanabirakta man ba mong ama aduga pijerage hana tawba taragasu madu pibam khangdaba pot amakakta ikoi huji thoiba internal conflict aduga external aggression amna internal disturbance level am damse huji ikoi koki kanguna Manipur praja miyam da tasena wahalliba aduga narco terrorism toriba pot sidagi ikoi mitai community ga koki community ga ani ge thopa conflict nenju tahanba miyam mangda male miyam mang smain thokko posina tasengna haragadi koi ticket ki matang si yamna kanna tawruba handong tanaba khotna ba vote campaign tawba manifesto pathokpa praja miyam da khangan ba haidi manifesto se magi aims objective aduga magi kano mayam manungi yauri ba tawgada tawroida mayam singdu makhoina madu praja da pigado piba ngamdana huji even ticket ki last date of nomination files je aina khanbada 27 March ni ko adunga ngasi 23 orangani 4 5 6 7 numi humdi gata ngaire marini sida mo hayeng nomaijing ni anomaijing thadana numi humdi gata ngaire swaida ikona huji fawda nomination file si amata torpo udaba aduga election chapchana proper oina laukthokpo je khoi gi keno ga CPI gi amaga atopa NPF ke ama laukthokhe bisi natana khoi leite aduga amuksu ruling oriba double engine government level BJP gi oina di NPF da support torgani haina laukthokhe khoi myamna ure aduga sona kanda amuk tongan ba khoi gi election gi oiba kari hai tare khoi gi irang myam ama aduga tasengna haibadi tholokpa myam manung da huji adum thokpo haure singda khoi tasengna haraga di election gi adugumba irang gi manung da khoi nahan khoi congress ki mirep oigadriba magi kano do campaign to horko matam da tasengna haraga di khoi gi nomai kapsala khop thodok myam thokre ani sure ahumlak sure myam haine amuk phokdi khoi tahawe aduga ahumlak subune to ba amazu wangam khar horaga nomai mkhol myam tar pakta chena ba khoina media da social media da kano amakh khoina amakh ure adu hojiti social media si magi advantage myam am da magi connectivity magi education myam the information updates aduga awareness aduga sharing anything with others khoi myam am phangi help in building communication aduga tongan ba myam ama khoi masigi kasta khoi interaction gi adagi promotion gi myam am khoi na phang bu ngasidi ona tena election matam si lakpa matam da khoi hojikti tasengna kaino ga lani aduga lan phana lerega ju khoi tasengna haraga di vote ti soiba yade vote na maru ne na taw mana pot myam am ngasidi khoi na ure adu hojik BJP gi process sungangna kan khoi na manung da kari khanari kai dori khangdraga ju hojik se 100% khoi na surety sure to ngamdraga ju assure to ngamdraga ju hojik honorable chief minister of Manipur si masi MP ona chatkibi yana lei haise mayam dung ngangna base nuksi sitari una leng de haba pot ni sur plan ju panba yawi khona sum masi dum hai aduga kanagumba Delhi paper sing da heading karakanda khoi honorable CM na MP ona chatpa yabagi smain thajaba leire na ngasi nongni himang de dum hapa dum hongnare aduna khoina media si voice of the people ni hai kari marum gi hari bano haibda media si one of the primary medium of information available to the public haibina khoi sumaina media na ngasi pira iba court tor iba pot mayam singse masi dum lale haibadi hairoi maram di kaino da hoje khoina professionals like investigative journalists aduga kari haitare magi every several condition situation mayam worldwide na mass media na piriba mayam se whether promotion OBI or even issuing alert OBI natraga role of media is diverse na hainari bini aduna ticket ki piragani hana propaganda mayam matong ibasta masdai ta sengna haidi mi phangdabagi mawong ama ngasidi iu ubuduna tawribra natraga ne koina cookie narco terrorist ni injalaga tawriba even moi cookie elected taradu yauna ikoi chief minister lei bokti wari saroi sukja saroi na hagi potu da tasena ngasidi adugi posting du fulfill oina ba government of India na tasena cookie kangu them na bhona bada masigi post chief minister sina MP on thado fraga aruga chief minister na karan oigodon khongde mayam ama aina chief minister ore haiba yaw botolok pa yawgre arigi nakalam rom da sino oigini sino haine mayam lei ai khoina madugi potuma usalu da taraga su haiba tare ngasi tambangam de aduna ai khoi tasengna haragadi handaki election se yamna ai khoi leader amaga politician amagi khena ba ai khoina tasengna khangbang udaba manba pot am lakpa aduna swice dai khoina intellectual circle ne leiba sing marak tagi even uji congress ki wena confirm tor iba dr khoi gi kaino se goi kari khoi gi uji ki JNU ki professor se oza bimol gi potsi uji ai khoina ta putoga amatang khana se swice ko oza bimol
मा यामना वेल अदुगा थिंक टैंक ओइबा मणिपुर की हिस्ट्री फजना खंगबा अदुगा थौना फबा अदुगुम्बा प्रोफेसर मनी अदुगा लेवाक सिगी ओइबा इखोगी करेंट इशू मयाम नैनाबा अदुगा मणिपुर की कंटेक्स्ट येउं कानसु मणिपुर की इशू मयाम से याम वांगना नेशनल मीडिया सिंगदा पुखलकपदा मतेंग याम चाव मिसक मदि ओइ अदु हुजि याम लुरिबदी ओजा बिमोल की पोची आइना ताजबदा जेएनयू की वाइस चांसलर जी छुट्टी लौथोगा लेग्रे होली की पोट तारी मसीदा सुंब तारगदी ओजा बिमोल की नॉमिनेशन फाइल तौद्री टिकेट डिक्लेरेशन तौद्रे कांग्रेस नाकंदगी अदु मार्क्सी करिगुंबा मागी अदुगुंबा छुट्टी लौग्रे हाय पोशन सुंब तारगदी ओजा बिमोल जी भोट लेप यागदोरिब्रा अदोगना हुजिक मणिपुर प्रदेश कांग्रेस कमिटी ना ओजा बिमोल की अयाबदी पिथोखरे सोनाकन तानाबदा मोगी तवान तवान बसे मोगी कांग्रेस की अतोप मयाम मुसु यावरि ममिंग लिसिंग आई कामता पंजररोय अरु यावरि मरकता ओजा बिमोल दना फर्स्ट प्रायोरिटी थमकांदा ओजा बिमोल की दी पीखरे अरु पीखरमानदा पॉलिटिकल पार्टी मयाम सु सपोर्ट तौबगी पोट मानबा मखक कोइना ममांग ताजेगी तोरक याइना सुखली अदुबु हौजिक ओजा बिमोल ना भोट लेपसी माकी अदुगुंबा सेंट्रल सर्विस रूल और एनी सर्विस रूल की मतुंगिना मांगना करिगुम मधु रिजाइनेशन तौबा नत्रगा थबक्तगी मधु पोथारे हना हाइबसिन ngौद्रगदी मसिगी टिकेट की नॉमिनेशन फाइल तौबगी अदुगा लास्ट डेट ऑफ नॉमिनेशन फाइल और विड्रॉल ऑफ कैंडिडेटसी मार्च 27 30 मार्च ओइबनिना मसिगी पोट 27 सि नंगनबा मागी पोटसी अखोगी मागी रिजाइनेशन दो आर एक्सेप्ट तौरतगदी मा भोट लेप यागद्रा लेपक तारगदी कांग्रेस की मिरेप अमु कनान ओइगनी हाइबा अचौ क्वेश्चन अम लाइ स्वाइदा अखोइना तोंगान तोंगान बा अतोप इंडिपेंडेंट दा नत्रगा अतोप पॉलिटिकल पार्टी के लेपक तो मयाम अमसु ngasi masak maming khangdana adum leiri oi khara ma lepkadawa mayam maming mayam de khoina su tare ure ubu taraga su ekoi hujik manipur da thoiba pot sidi yamna sathiba pot amakak lai aduna masina ekoi gi tasengna haibadi lila mayam ama praja miyam mangra sanar khu matamda ekoi no hujik praja singna su tasengna hairagadi media sidagi lowgodo pau se karamba pau no haibasu si chamamna pot ama thole aduna ekoi gi mayamna ekoi gi khanarami ba pot sigi ona tera pot ama la kanda masigi changes मैम अखोना उरीबसे हेन चेंज तौब दरकार मणिपुर की कहीं हूँ इलेक्शन की टिकेट पीनब होनाबदी टिकेट से पीजरगेन तानब मानबी हंदक उरे याम फरे अखोना भोट लेपब कांगूसिंग प्रजा मैम से लेब यानी प्रजा मैम से सेल खर पाई लेगनी है मोटिव पोसीमदंगा पोसी होंदोप अनीसुबद अमुक अखोना अखोई करी है तारे अखोई सेल से थादबगी मौंग अखोना याम नियम चुमना थादब माई कैंपेन पोस्टर कैंपेन अदगी मीटिंग की मागी इलेक्शन कमीशन ऑफ इंडिया पीरीब पोट मैम मटुंगिना गाइडलाइन थादरिब्रा नत्रगा सेल सिंग कदाई सेल नो खंगदबना थादरक पोट मैम सिंगी मतंग से उजिक अखोना टिकेट पीबद मी थीब वारिब सुमाइना अमुक्तंग सुंब तौरकान म्यूट खनब मतमदसु असेंग अखोई प्रजा मियाम की ओइबा पोटसिंगसे अखोई तसेंगना हारगदी बोटसी लेपदा सिन मटिक चारे हाइबा पोट अमखक कनो तौ खनबदु मधु प्रजा मियाम nganggadoribra aduga hojik ekhoi inmates mayam ama ekhoi lanjenraga leriba relief camp da leriba mayam sigi moi ko vote sina kamaina karam mongda kamain thadagadori kamain pidori ha pot ama aduna hojik lambi lamjau da thoga inmate mayam amana government ama khoi gi chana ba chenga leibham ama katanga pira kanda ekhoi gi day to day essential oina life just changi ba pot mayam de mit to ngam dabnina makhoina adugumba relief camp da sajaba potsai mayam ama lambi da mayam ama thadaga kholaga hojik yoli aduna speak honorable cm na matam खरगी ममांगदा लंबी थरप खोप तोलजी सि तौरजे हाइबसे मयाम अमा यावग्रे गाड़ी चेक तौब तोसेना गाड़ी चेक तौब नत्रगजु हौजे अकोइना लंबी द उरिबा मयाम सिंगसि याम नुआइ तो पोट अमखक्ति सुरबलाइ खोइना उरि सुंबा मयाम सिंगसि हनकी पोट लेपकदव सिंगे मैनिफेस्टो द यावगदरिब्रा यावरोइद्रबा हाइबदनी अदुना अखोइ हुजिकति अखोइना येंगदव पोटसे अखोइ यामना विजन याम सांगना उबा मी खरदी दरकार ताब्रा अरे हौजिक इरांग जिगे मनुंगदा अखोइना ममांगदा डिस्कशन मयामदा हाइजरगा लाकपा मयाम अमा ngasi khoi khul ngak liba isil naw mayam ama isi chal mayam ama awapum da tarakadoribra haibdo ngasi taba hore ngasi paper sing da yaure media sing thengnare hayeng khabar sing da yamne heading kar yaunar kadori makhoi tramari fare nupa trama thoi nupi ahum adaidra mayam khulai mayam su yaure adudi aikoina sarkar gi adugumba jaga sing dagi lakhiba police station gi lakhiba nongmoidu oidoribra karambo nongmoibu oidoribno license kan yarong godoribra license kan nat oidoba nongmoi sing du yauri adudi ngasi de koi khul ngak chariba mayam thawai khobak ta hapi mayam aikoina praja miyam na support tori mayam sta ngasi de koi civil society organization mara pa bising na mamang da khul ngak pa mari or mane NIA na phabai matang da ekoi amadi dum halakidre anan haibo maning jang jabda ko ar ma hana party yormi pothare smai khul ngak ne harasu pharaga
na custody thamgibda halaki da koina uri adu sum aina tawdana uji phajaliba makoi tramari sigi risk and responsibility kanana logudori ngasi gi lengakna phare makoi da leramba khulai sing do fakal akanda khun ngak pagine na khulai goi lakhalaga makoi thadok pigadoribra natragana koi narco terrorist sing threat da ubai letana thawai ko bakta hapaganda khun ngak chariba mayam se ngasi di akoi manipur praja miyam na makoi gi da maktu phongna chongthoka adugumba election commission of India tholokiba pot matungina election notification tholokpa election model korok kanak law thorokpa sigi matungina concern DCs singna nearest police station or SP singda nasana sagi license gun singba adugumba singdo pikhalo aduga government mamangda unauthorized oiba adu possess torga leriba nongmai sing pikhal taragati government lokhlapada thabak singda madu phatti hainu haibigi mongda thamgi wapam sing lakpodo ngasi tamna khoi ngayok chafu manungga lerba nga mayam phaba do ngasi chathariba pot mayam singse masi ubuda akhoi ngasi di masigi lila mayam se karamba makal gi lila no haibase lila sane mayam se yengchina praja mayam yengthokpa chumbibra natragna aikoina praja singna amatoina people gi voice mayam se sabchana why voice of the people is voice of God and a high potu aikoi shwai da kari tawdori whether masina aikoi gi kanoda ngasi tholoi irang ching sta makoi khara du phar kanda irang che nemda gadori bra natraga nemda banga moidor bra haiba pot achobu question am lai aduga nakalam rom dana aikoi election gi pot sidi take the guidance to the Haina Election Commission of Indiana notification tokpa election gi nomination gi last date withdrawal gi last date election gi matam fixed ropa thada ga ba haido ko to marak sida ekoi tawan political party sing platform the lady sing nasu toriba pot mayam se ekoina adum yenga ga leiraga somna kandi even atop UPSC exam gumna ekoi gi chief secretary no mandeli high court people report ta hojik lai irang jera morom moraga exam to ngamoi ekoi center people ngamoi haiba poti koina thokiba ure aruga somna kandi election gi wena di ekoi somna kanda election se koi irang solution report togi kum chi habu wapam single laite amuk su nakala maromda hauji grassroot ki adugumba phidam oriba che koina jila parishad pradhan kon bajaga singda jila parishad singda thamoruga pradhan amadi member sing che makoi gi lairiba concern local MLA BJP singi maroina particular makoina torokanda makoina khanba mi singduna mahut puhalani hana ge singi power kaktat kani haiba poram su ta danu case tawne hai poram tai sina kamai to pono adudi election commission su yaudra ekoi Manipur da adugumba political party natra kari elected sing na ta toning tobu yarabra Manipur se Manipur ngasi chanari ba lila drama mayam se karino praja ekoi krom sarkadori democracy ki mingda democracy mayon chomangam draba aruga ising saibina ba laitraba makhong chombina ba ngam laitraba mating thokpa parliamentarian natraga political behavior culture mayam phajana illaga satpangam godraba political procedure mayam se kaidana satpangam ngam godaba aruga convincing and practicing mapung phana hegadraba parliamentarian amatta Manipur praja miyam mihut na khanba ngamoi do pot ama nong chum oshalabra adudi aikoi gi se in the name of democracy laitadna dictatorial form of government dictatorship haina aikoi hek haijaba poto ngasi Manipur yokshalabra haibagi yamna aki thu jungba praja miyam na ngasi di fauri adu batagadi aikoi na hojik Manipur kaino praja miyam gi damakta laujari ba kholau mayam sing aikoi na lauri pochu yekna ba masing hengana ba lawo kholau oigadori bra aduna swaida civil society organization tawjaram ba mayam amana ngasi di Manipur kandabi yade Manipur ki integrity kai bi yade laramba mayam sina makoi gi oiramba puramba posting si loira kanda makoi di silent spectator oina tuminna dum machin punjalaga mami punjalaga nakong menjalaga makut punjalaga makong punjalaga thambadona thambiga dori bra praja miyam gi na muk election matam jida khut khong punjalaga kanda lamjen chelu haina mana pi gane chelhenga dori bra haibagi wafam amak lai aduna swais de khona tai hadaki BJP ki pota maming di panjara roi hana civil society organization gi achau post puramba khara makoi chu list to the yauri adubu ai opinion da how kamain tawdra makoi da adugi ticket to piraga praja singna praja ge mandate kamaina phangadoino people mandate chikai no adu constitution da ekoi ngasi piri ba provision mayam jida ekoi constitutional mandate adu kraibu kawi haiba matam da ekoi na can constitutional mandate haraga di khona thengna jabada constitutional mandate can be treated from the preamble fundamental right directive principles of state policy and other 11% of the constitution and judicial precedents and ekoi na leriba poto so is the madu loimak phanga equality, humanity, liberty, and justice. Panganedo, equi Manipur going for an of justice. Madu put mayam do, came the Pangroidra, Hybridon, Aduna, who in hygienic with the Aham Brown, Aroibana ticket, Taramana, and result election Matangadi. To deny people their human right is to challenge their very humanity because humanity is an ocean. If a few drop of ocean are dirty, the ocean does not become dirty. Hybrido, Swida, Equina, sacrifice, suffering, and struggles. The Tangri people mayam with the Mukta Nasi election gi, Aduma Institute, Pangtok, but
mateng pangiba political institutions sing particularly candidates sing aduga masa masa dana masi pot se yamna kumna khandabiu aduna amot pa ising phana leiragasu madedira pambi sing bi hagulakanu haibadi kaidongai de yaroi adum amot pa ising chelabasu arubu ising na chairagasu pambi ma hobagi de dum horokani adu pambi adu kayamna tinjang kaijang daba aru aphaba mahi yan ba pambi oigadage haibadi ngasagi ising aphaba phattaba chaibi ba makong chomba chenabi ba adugi chenari ba mi dugi makha yam poli aduna election da democracy festival aso bune haib election da khangadru mute mayam se masi senagadru prajam yam se hauji bhap ta wakhal ta ba matam yaure natragadi akoina ngasi khungak pasing makoi tramari ngasi phaba hore haib se tramari katante manipur lising yankhai humbu humdra hauji tongan tongan ba khulngak ba lebak nungsiba mayam amana makuta khulai paira kanda akoina miyamna di mathau natana mathau sai haib yaram gani logi matungina yade haram gani luna yaba yada ba narco terrorist natraga external disturbance mayam se state ki machinery sing sina state ki instrument sing se political instrument sing nitin sina dabdigi ngamdren tholai ba mayam se no awa phom tharaga puthalak pa taraga di tasingna yamna laibak thiba lamdam am oigani aduga manipur ji imphal mayon se ngasi aduga police station tratrukta afaspa 1950 lokthokhi ba se amuk khalakna ba machak ama election ji thamjallaga praja miyam ge mihut siju chamam nalaga arugma por afaspa tham aganda mi sing tap chingna bani suspicion en tawdo madur piri ba powers gi matungina amuk fara kanda aikhoi hojik yam tina waba covid na war ba halak ba lorak pada hojik amuk narco terrorist gi chaitheng na warik mathakta amuk afaspa gi poto amuk impose toksla kanen awaba la akanda aikhoi ngasidi election khanaram badagi praja miyam je amgona lengba yadaba mongda aikhoi gi backbone thido ga legadaba society mo oragadra aina surbla ismani am chingna ba makhak lai masi thuandana ngasi lengak sasanda yaubiri basingnasu chap chana honabiyo aduga ekoi praja singsu punna gyan tamina bamadi matam yaure na hamrong ga